Akiswani Imphal, Nolini Devi na pau pazari, ahanbada maruiba pau. Manipura COVID-19 na narambadagi phabagi sangsada nipunithoi dasmik tare yaure. Hauzik phawbada punna miyoi chama yankai mathoi naba phaduna mayum da halankhre. Haksil amasung yaipayumbal mantri Alexander Kumar na hairi Manipura hauzik phawbadi community transmission tawbagi wafam leite amasung Pradhan Mantri Narendra Modi na ngasi amasung hayeng Rajya amasung Union Territory singi Mukhi Mantri amadi Uparajyapal singa video conferencing gi khutangda wari sanagani. Manipura COVID-19 na narambadagi phabagi sangsada nipunithoi dasmik tare yaure. Hauzik phawbada punna miyoi chama yankai mathoi naba phaduna mayum da halankhre. Rajya asida COVID-19 gi positive case chamnga mari leibagi manungda active case na chahum yankai humdoi ni. Ngarang miyoi punsa naba phaduna mayum da halankhre. Zenim Samsung Rimsagi phangba pawgi matung ina Zenim sa ngarang punna sample sathok humpunithoi test tawki madugi manungda positive case na taruk ni. Naba phaba miyoi na taramari ni. Rimsa ngarang punna sample sanipan humputara nipan test tawki madugi manungda positive case na taramapan ni. Naba phakiba miyoi na taramanga ni. Hauzik phawbada Rimsa punna sample lising taramari samapan humpunipan test tawkre. Marak asida COVID-19 laisat ki oirakliba phibam asida Rajya asida leiriba office kudingmakta thabak tawriba mipung kudingmakna marks upat tangai fate. Rajya ki Joint Secretary Health and Family Welfare na thokpa cherol amana hai. Rajya asida leiriba kendra sarkar ki office sing, bank sing, public sector unit sing, financial institution sing, hospital amasung clinic ta thabak tawriba mipung kudingmakna marks upkadabani. Haksil amasung yathayumbal Mantri Alexander Kumar Singh na hairi Rajya asida matam kharaki oina mapanda panduna leiriba Manipuri sing railgari amadi aeroplane da pusilakpa leplagani mahangna hai Rajya asida hauzik phawbadi community transmission gi mawong leitre. Imphal ki all secretariat ki conference hall da ngarang pangthokpa thorum amada mantri na hai COVID-19 dagi ngakthokna ba chapchaba hidak leitabana miyamna yariba makhai sarkar gi sana kangnun sing ngakna chatkadabani. Laisat asi thengnana ba hotnabada Rajya Sarkar na sel tunggi khudong chadaba chawna mayokna bana mipung khudingmak pelhan bangamde. Imphal dangarang pangthokiba tungan ba rajniti dol sangi miphamna delimitation ki mayokta amata oina leppa haina warip lokre. Imphal ki Congress Bhavan da Congress Legislative Party ki luchingba Okram Ibobi amasung MPCC ki President Moirangtham Okendro na sabapati oituna pangthokiba ahanba round ki mipham aduda BJP yauna punna rajniti dol tara marina saruk yakhe. Mipham aduda memorandum drafting committee amasu semki matangki mipham hayeng Kanchipura leiba BJP ki office ta pangthokani hairi. Mukhyamantri Nongthombam Biren Singh na hairi Rajya ki yumthong kudingmakta thaknaba ising phanganaba New Development Bank na lupa koti lising ahum kaithokle. Imphal da leiba Mukhyamantri ki secretariat video conference ki khutangda Imphal Planning Area Phase 1 amasung Imphal Sewage Project Phase 1 ki Integrated Water Supply Project ani sangaratuna Sri Birena hai. Scheme asi ki jaja hunbagi thauram athuba matam ki manungda pangthoklagani. Mukhyamantri na hai hauzik phawbada Imphal Sewage Project na imung lesing ahum samna hanba ngamle amasung masina imung lesing tarani thoiromda kanaba phanghangani. Tha amasumna chathariba World Environment Day ga mari lenana paksana u thabagi thauram ama Thoubal jila gi Langmai Theta ngarang pangthokre. Langmai Thet Youth Development Association Lidana Rajya gi Forest Vibhag ka khusamna raga chathakiba u thabagi thauram aduda lamdam atuki miyam amasung mahiroi singna saruk yakhe. Langmai Thet amasung akoibada leiba sing matam chupada sangna leihan ba haiba pandamda pangthokiba thorum aduda punna uzara lesing amarom thaki masi lidana forest vibhag ka khusamna rakat chatharakpa ahumrak suba thorum ni hairi tabiriba pawasi Akasbani Imphal dagini. Pradhan Mantri Narendra Modi na ngasi amasung hayeng Rajya amasung Union Territory singi Mukhyamantri amadi Uparajyapal singa video conferencing gi khutangda wari sanagani. Ngasi nungtil pung ahum taba matamda Pradhan Mantri Narendra Modi na Rajya amasung Union Territory kunmathoi gi Mukhyamantri amasung Uparajyapal singa wari sanagani. Ngasi wari sanagadawriba Rajya sing adudi Manipur, Punjab, Assam, Kerala, Uttarakhand, Jharkhand, Chhattisgarh, Tripura, Himachal Pradesh, Chandigarh, Goa,
Nagaland, Ladakh, Puducherry, Arunachal Pradesh, Meghalaya, Mizoram, Andaman amasung Nicobar Ithat, Dadra and Nagar Haveli amasung Daman Diu, Sikkim amadi Lakshadweepni. Pradhan Mantri na hayang nungtil Rajya amasung Union Territory taramanga Maharashtra, Tamil Nadu, Delhi, Gujarat, Rajasthan, Uttar Pradesh, Madhya Pradesh, Nongchup Bengal, Karnataka, Bihar, Andhra Pradesh, Haryana, Jammu amasung Kashmir, Telangana amadi Orissa gi Mukhyamantri amasung Uparajyapal singha wari sanagani. Akashvani Paumina Hai, Pradhan Mantri Narendra Modi na Griha Mantri amasung Haksel Mantri yauna atai Mantri singha tha asigi tarahumdoida mifam pangthoktuna leibak asida COVID-19 thengnanaba lokhatliba thorang singgi matangda kupna khanakhi. Leibak asida coronavirus ki masing hengalaktiba asigi yenglaga mifam adu yamna maru oi. Sahi asigi March thada leibak sinba thungbada lockdown lauthokraba matungda Pradhan Mantri na Rajya amasung Union Territory singgi Mukhyamantri amadi Uparajyapal singha wari sanaba asi handaki asina taruklak subani. Griha Mantri Amit Shah na hairi Kendra Paliba NDA Sarkar Lebaki Konung Delhi da COVID-19 Sandoropa Tingnaba Lokhat Payaba Tabak Lokhatkani. Delhi da Paktokpa Rajniti Dol Singi Mipamda Sabapati Oiratuna Sri Amit Shah na hai Laichat asi Tingnana Bahonabada Pradhan Mantri Narendra Modi ki Lising Makada Mipung Kudingmakna Amata Oina Lepagi Tangai Fadabalay. Mipam atuda saruk yariba Rajniti Dol Singi Lusing Basingna Sarkar na Lawrakpa Phirap Sing Atiba Matamda Chatna Hannaba Mahakna Apil Tokhi. Griha Mantri na hai Rajniti Dol Singna Khenaba Thamdana Leibak Miyamgi Swarthada Thabak Tawgadabani. Rajniti Dol Singna amata oina thabak tawraba matamdata miyamgi marakta thajaba pokhanbata natana laichat asi thengnanaba hotnabada acheuba maipakpa amasu oigani. Imphal da ngasi phongba pause singi maru oiba pausingi damak hojek Wahengbam Rajesh leire. Rajesh Thagachari Nolini Imphal da ngasi phongba pause singda maru oina phongnariba pau khara panba tarabade delimitation gi matangda Rajniti Dol punamaki mipam pangthokiba Board of Secondary Education Manipur Loba SSLC examination listing ani kungi parikha gi for lock tokiba rises the COVID-19 gi anova casing hengalagli haibana singba asini SSLC examination listing ani kungi for lock tokle government school gi mahiroi ani top position kun manga gi manung chale haibasna isel express banner headline tokduna fongle bosem na loba class 10 exam gi for lock tokle sada humpu manga dasmik ahum mari mai pakle haibasna huelan pauda banner headline tawduna phongli ISSLC lising ani kun sahi mangagi manungda pass tawbugi chang khwaidagi namely haibasna People's Chronicle da banner headline tawre ISSLC lising ani kun parikha for lock tokle pass tawbugi chang sada mapan hantare haibasna Imphal Free Press ki ahan be headline tawri delimitation gi matangda political party sing pun kre Aranba census ta yumpham oirga delimitation tawba yaroi haibasina Shanghai Express edition animaki ahan be headline oiri Pawasi Sanalaibak Irebak kisu ahan be headline oiri Mukhyamantri na video conferencing gi khutangda PIE bibhaki makha da paikatpa Imphal area gi project ahum sanga kre haibasina naharogi thokdangi ahan be headline oire Naunami kuntrani thoi positive oiduna COVID-19 gi case masing Samri Marfudra Chukre, Mi Humpu Disaster Tokre Habesna, Ponapongi, ahan by headline Tore. Joint CEO na District Mangagi, DC, Nataga DEO da Manki Bakul Singi Mayek Sing Natapa Mapsing Yeklaga, Samit Torok Nabakangan Kre Haba Pawasi, Naharogi Tokdangi, Anisuba headline Oiri. Raisa Sida Aeroplane Pashilakwa Masing Hantahan Gadori Habesna, Imphal Free Press-ki, Anisuba headline Oire. Quarantine Center digi mayumda halakiba ama positive oire haibasna sanalaibaki ani suba headline tore Haksel Mantri L. Jayanta Kumar na rises the COVID-19 community transmission tawba leite haiba pawma Shanghai Express English da fongle Mamangi government na fund allocation pawba tawmdraga haujiki government da charge tawiganu haiba Deputy Speaker K. Robindro gi wapam ama Isel Express da fongli Nolini Thagazari Rajesh Arubada Maduiba Pau Amukhana Manipura COVID-19 na narambadagi phabagi sangsada nifunithoi dasmik tare jawre hauji phawada punna mioi chama yankhai mathoi na ba phaduna mayum da halankre hakchil amasung yai fayumbal mantri L. Jayanta Kumar na hairi Manipura hauji phawadi community transmission tawbagi wafam leite
अमसुंग प्रधानमंत्री नरेंद्र मोदी ना ngasi amasung hayeng राज्य अमसुंग यूनियन टेरिटोरी सिंगी मुख्यमंत्री अमदी उपराज्यपाल सिंगा वीडियो कॉन्फ्रेंसिंग की खुटांगदा वरी सानगनी पाउलोजरे।